Kumja English Ganishuna Kunmari K, November Taragani Pandake, Reliance Foundation Youth Sports na shinduna Delhi the chathakhiba under 15 football championship the Punjab FC ge shanaroi oina sharuk yaduna golden boot Amasung golden ball Phanglakhraba Moirang AC ge Phubala Relief Camp the Leiba Hemam Adison okpagi thouram pangthokhre Phubala Relief Camp ke volunteer sing na shinduna pangthokhriba thouram aduda Hemam Adison da lei pareng hoktuna taram okpaga loidana sel ge mateng su khusinakhe thouram aduga mari leinana Hemam Adison hai Mahakpu takpi tambirakhiba oza amasung apokpa apokpina wana honarakpadagi ngasi mai pakpa ngambane mahakna sanaba yaukhiba Punjab FC na championship aduda winner su oiba ngamkhe makhatana World Cup fawgi thakta sananaba achoba panglat ama leide adubu hojik oiriba Manipuri gi irang asina sanaroi singda achoba jaitheng kaya pibana awaba kaya mayoknade laingakna su irang asi athubada loisinaba thorang lokhatpiu haikhe panba yabade Manipura thokliba irang asina maram oiraga Hemam Adison Fogakchau ikhaidagi lanjanaraklaga hojik Phubala Relief Camp ta leribane mahak Hemam boy amasung Hemam Priyo sakhi machanupane I hantaki tournament je aigidi aham boy gidi hantaki tournament da match tara sanarakpasida aina player of the match mariak lawjari aduga akhoi gi team jina champion jore aduga aina goal khwaidagi amna chanba aduna ai golden boot amsu phangjare buna goal ni pan chanjare aduga player of the match yamna tabagi su golden ball amsu aina phangjare mathangi step ta aina sanagadudi ai hantak under 17 gi youth league squad ta yaujai ada aina hoji khanba aina performance kanna sanaraga under 17 gi youth league squad ta sanaraga koi gi team je lawraga aina phajana sanabdo adugi ngamna boy honage khal aigi family ji hoji Phubala Relief Camp da lei aigi ma ji waka fawgi sanabagi mangan leije adubu hoji aigi Relief Camp da leibana maram oiduna aigi hoji ima ipana yamna kanna honabi adubu aina mangjariba mangan asi hoji aina sida sum leragadi phangaktabji aina khali aigi hoji leiribasi yaungna hotnabada ima ipana yamna wana honabi aigi hoji Relief Camp da leibina yamna khudong chaba ju phang aduna athuba matamda belana si loisan binaba aina sarkar da khurumjari